ꯃꯌꯥꯝ ꯁꯤ ꯄꯣꯝꯃꯦ ꯌꯦꯡꯉꯣ ꯁꯤ ꯄꯣꯝꯃꯦ ꯑꯩꯗꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤꯗꯤ ꯂꯥꯁ ꯑꯣꯏꯕ ꯌꯥꯔꯦ ꯃꯣꯏꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯈꯪꯗ꯭ꯔꯦ ꯃꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯤꯅ ꯌꯥꯝ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯏꯀꯥꯏꯔꯛꯑꯕ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯣ ꯌꯥꯅꯤ ꯃꯥꯅ ꯂꯣꯏ ꯇꯥꯛꯄꯤꯔꯤꯅꯤ ꯑꯗꯣ ꯃꯣꯍꯦꯁꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯆꯦꯂꯦꯟꯖꯇꯣ ꯃꯣꯍꯦꯁ ꯄꯣꯔꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯆꯦꯂꯦꯟꯖꯇ ꯍꯥꯏꯅꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯔꯁꯤ ꯑꯗꯣ ꯏꯁꯩ ꯁꯤꯡꯒꯔ ꯆꯪꯉꯣ ꯁꯤꯡꯒꯔꯁꯨ ꯆꯪꯕꯤꯔꯣ ꯁꯤꯡꯒꯔꯁꯨ ꯂꯥꯛꯆꯔꯦ ꯍꯧꯔꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯔ ꯑꯩꯍꯥꯛꯁꯦ ꯉꯝꯒꯅꯤ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯤ ꯀꯨꯔꯀꯨꯔꯤꯅꯦꯕꯀꯣ ꯀꯨꯔꯀꯨꯔꯤꯁꯦ ꯂꯣꯏ ꯁꯨꯒꯥꯏ ꯇꯥꯕ ꯄꯤꯔꯣ ꯁꯨꯃꯥꯏꯅ ꯗꯥꯜꯃꯨꯠꯅꯦꯕ ꯍꯦꯛꯀꯣ ꯃꯨꯛꯗꯥꯅꯦ ꯃꯌꯥꯝ ꯁꯤꯁꯨ ꯍꯥꯞꯄꯅꯦꯕ ꯍꯥꯏ ꯃꯌꯥꯝꯕꯨ ꯇꯥꯃꯣꯛꯆꯔꯤ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯣꯏꯕꯤꯔꯦ ꯃꯤꯛꯆꯔ ꯃꯨꯔꯤ ꯁꯤꯡꯖꯨ ꯉꯁꯤ ꯃꯨꯔꯤ ꯁꯤꯡꯖꯨ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯓꯥꯜ ꯃꯨꯔꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯥꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯅꯠꯇꯦ ꯃꯨꯔꯤ ꯁꯤꯡꯖꯨ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗ ꯁꯣꯏꯔꯦ ꯍꯧꯔꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯍꯥꯎꯗꯣ ꯍꯥꯎꯕ ꯁꯟꯗꯥ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨ ꯃꯤꯁꯤꯡꯁꯦ ꯃꯨꯁꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯡꯕꯅꯤꯅ ꯍꯨꯃꯥꯡꯁꯨ ꯀꯥꯏꯁꯨꯕ ꯂꯪꯁꯨ ꯂꯪꯉꯦꯕ ꯃꯄꯥꯟꯂꯣꯝꯗꯗꯤ ꯑꯣꯂꯥꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯣꯏꯗꯨꯒ ꯀꯥꯗ ꯂꯥꯛꯈ꯭ꯔꯗꯤ ꯇꯨꯝꯕꯒ ꯌꯥꯗꯦ ꯁꯤꯒꯦ ꯇꯧꯏ ꯅꯨꯄꯥ ꯃꯆꯥ ꯆꯝ ꯁꯨꯃꯥꯏꯅ ꯀꯥꯞ ꯑꯃꯇ ꯄꯥꯏꯖꯈꯤꯒꯦ ꯆꯤꯁ ꯊꯦꯡꯅꯕꯗ ꯀꯥꯎꯊꯣꯛꯑꯦꯅꯦ ꯉꯁꯤꯒꯤ ꯃꯣꯔꯦ ꯁꯤꯡꯖꯨꯁꯤ ꯍꯥꯎꯔꯖꯥꯠꯅꯤ ꯃꯌꯥꯝ ꯍꯨꯃꯥꯡꯗꯤ ꯀꯥꯡꯁꯦ ꯌꯥꯝꯅ ꯆꯥꯕꯤꯌꯨ ꯁꯤꯔꯒ ꯂꯣꯏꯔ ꯄꯨꯟꯁꯤꯅꯤ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯌꯥꯝ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯩ ꯂꯥꯁ ꯚꯤꯗꯤꯑꯣ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯩꯕꯨ ꯃꯤꯁ ꯇꯧꯒꯗ꯭ꯔꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯔꯦ ꯀꯣꯛꯀ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯈꯨꯠꯇꯤ ꯃꯣꯔꯣꯛ ꯁꯥꯏ ꯀꯥꯡꯁꯨ ꯃꯔꯣꯟ ꯑꯃ ꯁꯤꯕ ꯃꯤꯁꯦ ꯉꯁꯤ ꯃꯨꯁꯤꯟ ꯃꯨꯁꯜꯂꯦꯕ ꯃꯌꯥꯝ ꯑꯣꯟ ꯂꯩꯕ ꯌꯦꯡꯉꯨꯆꯣ ꯌꯣꯡ ꯉꯪꯈ꯭ꯔꯦ
ทำนี่ Jam lấy cha nó mới ra không gì nè. Ai cha thua cái này. Bây giờ nó mới dùng được cha rồi. ว่าถ้าดูนี่มึงปลาอย่างกำตายอย่างไอ้พวกปลาตาปลาปลามุดละ ไปจับเบี้ยอีกครั้ง สับปลามุดละ พยาเราชูแล้วก็ตาไล่พยาทำบางน่าหลับกว่าเต้ อยู่นี่อยู่ Ê, lạp ăn rồi. เราเท่าตัวละ โมเราอัดเต็กก็ยาวนี่ฮาวนี่แม่ง Mà mang căng này. เดี๋ยวเท่า น้ำมันเลยโมนั่นจะ เรี เรี ย ย ก ก บอกได้ยังขึ้นหลวงมันร่างไอ้ช้ำแดงก็อุ้ยใจเนี่ยหมูชิ้นหมูเลยโอเคมันก็ตักพอเลย Rau ấy ung đi. Hỏi. Ui mùi rồi. Bây giờ cái machine nó bốc mà. Nah, macam mana dah selo. Ya pasta yang begini. ขี่ไปเหรอ Nah macam deh, pasang macam deh. Ispakan macam mana dah selo. Ai phải mình sẽ chill ra. Đừng chào thì giảm. Macam sang ya, kan? เอ้ยเพื่อนสวย Nâng cái gì dài này. Cebu je pi ba, cebu acom hana kalau gaza sim dah lah. Dulu này cha bây giờ đấy chứ. Cho mà. Cha yêu mèo. Mình sẽ. Hameng là cái man rồi. Tin bác hay được, challenge. Tin bác hay được. Nâng ghê. Nâng ghê. กูอลิกมาละเชียวเนี่ย Ơi. Challenge. Không có sao. Được rồi, đây là thì ya, kau itu sama tak ini. Jauh dah. เห็นตัวยังไงเต้ Nó challenge đâu rồi. Wah, sama. 1, 2, 3, start. Đây. Ăn rồi mấy?
กัน นั่นได้คุยจุดๆไปไม่ใช่ทับชูรูไป à bố mình đang chơi mình go ดัชได้เด็ดอ่ะ đấy tàu tầm hello รีลเซียมรีล à อันนี้จะดังจบ ไม่ใช่ระบบจะทับชูเลยอันนี้มาบอกว่าดูนะคุยจะได้คู่บัดกันได้ฮะดูนะทุบปนอร่อย bố này sắc cái chi đây à giặt rồi phúc rồi ก็ เอาเลย để mà là bỏ ได้ mẹ ăn ngâm đi ngâm mẹ tôi mà thì chán mà sao tàu tới nhà rồi tàu tao đi